Taranipan suba Lok Sabha mikhal da NDA gi candidate singda Manipur Democratic Alliance MDA na sougat-lagani haina MDA gi Advisor Moirangthem Tombi na phongdokhre ngasi Babu Parada laiwa Sivsena Bala Saheb Vavan da pangthokiba pawgi mifam amada wafam asi phongdokladuna M Tombi na phongdokhibada Manipur Democratic Alliance ta yauriba political party singna NDA gi mirep animakta sougatpa haina yanare ina Manipur Parliamentary Constituency da BJP gi mirep oidiba Thaunauzam Basanta Kumar amadi Outer Parliamentary Constituency da NPF ki mirep Kachui Timothy Zimikta MDA na amato oina saugatuna election asi thengnagani mahakna makha taraduna Manipur da khundaminariba furup khudingmak amato oina ingna chikna hingminnaba pami mapandagi narol da changlakpa illegal immigrants singna makhoi gi oiba tonganba administration semnanaba honariba asi NDA lengak na yabangam loi Manipur dagi tokhai tanaba honaraklabadi chapchapa paukhum pigani haiki Amadi Tamgi candidate Timothy Zimek Thaunauzam Basanta Kumar Manipur Democratic Alliance na akoi mot amata oina henghang kya ran phamina ramatungda Manipur yoriba saktam basida National Democratic Alliance ki adugumba candidate animak akoi sagottaba yadabagi pumpham mama lakpana maram orakanda akoi mot amata oina warib lawga akoi Manipur Democratic Alliance ki hanagi political party puna bakot tawre haina akoi Manipur Democratic Alliance ki magedi lauthopsari Thagi vote maman leina vote hadabio candidate singna akoigi kari karino demand tawba chaba thakba this and that masi tawigano adak Manipur da wai waktaki satharamba pangthoamba ningol chapu ho tokhrabani yaksang tokhrabani adakki election sidade akoi achum mi hut khalauche thanti oina akoigi hojik thoiba lan si losinna honabda akoi punamak leigiba government sida akoi mateng pangse